ꯃꯤꯁꯟ ꯕꯁꯨꯟꯗꯔꯥ 2.0ꯒꯤ ꯃꯈꯥꯗ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯂꯨꯆꯤꯡꯕ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯏꯃꯨꯡ ꯂꯥꯈ 2,18,000ꯗ ꯂꯝꯒꯤ ꯄꯇꯥ ꯌꯦꯟꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯂꯝ ꯂꯩꯍꯟꯅꯕ ꯑꯃꯁꯨꯡ ꯆꯥꯎꯈꯠꯍꯟꯅꯕ ꯄꯥꯏꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯝꯖꯥ 2022ꯒꯤ ꯅꯣꯚꯦꯝꯕꯔ 13ꯗ ꯍꯧꯗꯣꯛꯈꯤꯕ ꯃꯤꯁꯟ ꯕꯁꯨꯟꯗꯔꯥ 2.0ꯅ ꯂꯝ ꯂꯩꯖꯗꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯃꯁꯨꯡ ꯁꯣꯠꯊꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯝ ꯄꯤꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯤꯁꯟ ꯑꯁꯤꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ, ꯁꯦꯗ꯭ꯌꯨꯜ ꯀꯥꯁꯠ, ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕ, ꯏꯃꯨꯡꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯗ ꯑꯄꯤꯛꯄ ꯄ꯭ꯔꯤꯃꯤꯌꯝꯒꯤ ꯁꯦꯟꯐꯝ ꯊꯤꯍꯟꯗꯨꯅ ꯂꯝ ꯄꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯝꯄꯥꯛꯀꯤ ꯂꯝ ꯕꯤꯘꯥ ꯂꯥꯈ 3,295 ꯑꯃꯁꯨꯡ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯂꯝ ꯕꯤꯘꯥ 1,113 ꯀꯥꯏꯊꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯂꯝ ꯐꯪꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯗ 34ꯗꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ, ꯁꯦꯗ꯭ꯌꯨꯜ ꯀꯥꯁꯠ, OBC ꯑꯃꯁꯨꯡ ꯁꯣꯠꯊꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯤ꯫